Coalition Against Drugs and Alcohol Cada Sinduna Global School of Human Resources Keirao Khunou IMPHAL East District Academic Awareness Program ama Pangthokhre Mayai Kaba Nishana Mahiroi Khunai the Piba Chaiteng Haiba Hiramda Pangthokiba Awareness Choram Aduda Presidium Member Singoina RK Minalini Administrative Global School of Human Resources Hizam Priyokumar President Cada Amasung Sambandrum Inautombi Vice President Cada IMPHAL East District Committee na Saruyaki Loinana Ningthaujam Doren Vice President Cada Resource Person oina Saruyaki Thawam aduda Ningthaujam Doren na machang oina nisa soon bakayagi matangda wafong kaya thamki mahangna fonglok khibada hojik manipur inkhalakliba nahasingdaki hauraga ahal fawba yu amasung guli da laicuduna noma kangdana siraklibasi aikoina uba fangli Masi tungi damakta khaluragadi yamna akibagi masakni maram aduna tungi mirul kanana bagi damakta aikoi puna hotnaminaba matam oire mahiroi singna mayai kaba nisa khudimak amata sokpa amadi test tawidabani amurak anirak test tawbadagi hainabi oirektuna thadokpa ngamlaktabduna edik oiraklabadi khunaida achawba mangjaba oirekani masina aikoi gi tungi mirolda khwaidagi chawba chaithing piri haiba wafam thamki